ꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯅ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯃꯅꯥ ꯄꯨꯡꯈ꯭ꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯝꯕꯣꯏꯕ ꯑꯃ ꯂꯥꯏ ꯅꯤꯡꯂꯒ ꯂꯩꯔꯤꯕꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯎꯔꯝꯃꯤ꯫ ꯊꯧꯕꯅ ꯂꯝꯕꯣꯏꯕ ꯑꯁꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯅ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏ ꯅꯤꯡꯕ ꯂꯝꯕꯣꯏꯕꯗꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯊꯧꯕꯅ ꯆꯦꯞꯊꯅ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯌꯦꯡꯂꯕꯁꯨ ꯂꯝꯕꯣꯏꯕꯗꯨ ꯁꯨꯛꯎ ꯎꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯊꯧꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ꯫ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯅ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕꯗ ꯍꯧꯒꯠꯇꯨꯅ ꯂꯝꯕꯣꯏꯕ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯐꯝꯐꯝ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯥꯡꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯍꯧꯈ꯭ꯔꯦ ꯊꯧꯕꯅ ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯃꯁꯛ ꯎꯔꯛꯇꯕꯁꯤ꯫ ꯊꯧꯕ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯊꯧꯕꯒꯤ ꯋꯥꯈꯜꯗꯒꯤ ꯂꯝꯕꯣꯏꯕꯗꯨꯒꯤ ꯃꯃꯤ ꯑꯁꯨꯝ ꯁꯥꯝꯂꯛꯈꯤ꯫ ꯅꯣꯡꯃ ꯊꯧꯕꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯔꯤꯉꯩ ꯃꯇꯝꯗ ꯂꯝꯕꯣꯏꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯔꯝꯃꯤ꯫ ꯊꯧꯕ ꯍꯔꯥꯎꯃꯟꯗꯨꯅ ꯏꯔꯨꯖꯕꯗꯨ ꯂꯦꯞꯂꯒ ꯂꯝꯕꯣꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯆꯔꯥꯡꯅꯕꯒꯤ ꯃꯃꯤꯅ ꯄꯤꯛ ꯊꯟꯕꯒꯨꯝ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯧꯕꯅ ꯂꯝꯕꯣꯏꯕꯒꯤ ꯑꯋꯥꯕ ꯄꯦꯟꯗ꯭ꯔꯤꯕꯗꯨ ꯅꯤꯡꯊꯤꯅ ꯍꯪꯂꯒ ꯂꯝꯕꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯛꯇ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯏꯔꯣꯏꯗꯨꯅ ꯂꯥꯟꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯈꯜ ꯋꯥꯔꯕ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯄꯥ ꯂꯝꯕꯣꯏꯕ, ꯏꯄꯥꯕꯨ ꯀꯔꯤ ꯑꯋꯥꯕ ꯅꯪꯂꯕꯒꯦ? ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯅꯆꯥꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ"꯫ ꯃꯗꯨꯗ ꯂꯝꯕꯣꯏꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯨꯄꯥ ꯃꯆꯥ, ꯐꯝꯃꯨ ꯏꯄꯥꯒꯤ ꯅꯥꯛꯁꯤꯗ꯫ ꯏꯄꯥꯅ ꯋꯥꯈꯜ ꯋꯥꯔꯤꯕꯒꯤ ꯃꯔꯝꯗꯣ ꯑꯩ ꯍꯥꯏꯒꯦ"꯫ ꯂꯝꯕꯣꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯕꯁꯨ ꯂꯝꯕꯣꯏꯕꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯊꯔꯒ ꯂꯝꯕꯣꯏꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯣ ꯉꯥꯏꯔꯒ ꯂꯩ꯫ ꯃꯐꯝꯗꯨ ꯉꯥꯏꯍꯥꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯑꯗꯨꯕꯨ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯂꯝꯕꯣꯏꯕꯅ ꯊꯧꯕꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯣꯅꯨꯡꯗ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯗꯨ ꯑꯩꯕꯨ ꯂꯧꯔꯨꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯅꯤꯡꯊꯧ ꯃꯅꯥꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯆꯠꯂꯨꯏ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯀꯥꯟꯗ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯕꯥꯛꯇꯨ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯈꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅ ꯅꯤꯡꯊꯧꯒꯤ ꯔꯥꯅꯤ ꯑꯅꯤꯗꯨ ꯀꯟꯅ ꯈꯟꯅꯔꯝꯈꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯇꯟꯕꯗꯒꯤ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯂꯝꯈꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃꯅ ꯂꯥꯟꯗꯥꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧꯅ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯅꯕ ꯑꯩꯉꯣꯟꯗ ꯄꯥꯝꯕꯩ ꯑꯃ ꯊꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯍꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛ ꯇꯥꯛꯆꯒꯦ ꯍꯥꯏꯔꯝꯂꯒ ꯑꯩ ꯎꯃꯪ ꯑꯃꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤꯒꯤ ꯀꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯄꯨꯊꯣꯛꯀꯅꯤ ꯈꯟꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯈꯤ꯫ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯒ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯁꯨ ꯄꯥꯝꯕꯩ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯈꯜꯂꯝꯂꯤꯕꯁꯤꯅꯤ"꯫ ꯂꯝꯕꯣꯏꯕꯒꯤ ꯋꯥꯗꯨ ꯊꯧꯕꯅ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯄꯥ ꯂꯝꯕꯣꯏꯕ, ꯅꯆꯥꯅ ꯑꯁꯨꯝ ꯈꯟꯖꯕꯗ ꯔꯥꯅꯤ ꯑꯅꯤ ꯈꯟꯅꯕꯒꯤ ꯁꯃꯁ꯭ꯌꯥꯗꯤ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯜꯂꯤꯕ ꯑꯁꯤꯒ ꯑꯅꯤꯁꯤꯗꯤ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯄꯥꯝꯕꯩ ꯄꯨꯊꯣꯛꯄ ꯌꯥꯔꯅꯤ"꯫ ꯊꯧꯕꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯝꯕꯣꯏꯕꯅ ꯃꯔꯛ ꯊꯠꯂꯒ ꯑꯁꯨꯝꯅ ꯆꯩꯍꯠꯂꯝꯃꯤ꯫ "ꯀꯔꯤ? ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯒ꯭ꯌꯥꯅꯤ ꯑꯣꯏꯔꯕ ꯂꯝꯕꯣꯏꯕ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯇꯥꯛꯄ ꯌꯥꯕ꯭ꯔꯥ? ꯐꯔꯦ, ꯅꯍꯥꯛ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯁꯥꯔꯕꯅꯤꯅ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯂꯨ꯫ ꯑꯗꯨꯒ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤꯕꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯥꯝꯕꯩ ꯄꯨꯊꯣꯛꯇꯨꯅ ꯐꯍꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯃꯤꯒꯤ ꯁꯥꯗꯣꯡ ꯀꯠꯇꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯩꯒꯤ ꯄꯨꯖꯥꯗꯨꯗ ꯅꯍꯥꯛꯀꯤ ꯁꯥꯗꯣꯡ ꯑꯣꯏꯅ ꯀꯠꯀꯅꯤ"꯫ ꯊꯧꯕ ꯂꯝꯕꯣꯏꯕꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯂꯝꯕꯣꯏꯕꯅ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯀꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯊꯧꯕꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯏꯅꯤꯡꯊꯧꯅ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯅ ꯀꯞꯂꯤꯕꯗꯨꯕꯣ"꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ "ꯉꯁꯤꯗꯒꯤꯗꯤ ꯂꯩꯕꯥꯛꯁꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ꯫ ꯃꯤꯈꯥ ꯄꯣꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯈꯔꯁꯤ ꯇꯥꯕ ꯃꯇꯝꯗ ꯊꯧꯕꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯁꯣꯏꯗꯅꯃꯛ ꯂꯥꯟ ꯇꯥꯔꯛꯂꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯊꯧꯕꯅ
ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯃꯅꯥꯏꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯊꯧꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯨꯛ ꯁꯨꯛꯊꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯂꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯏꯊꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯗꯨꯗ ꯊꯧꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯂꯥꯟꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯅꯤ, ꯍꯧꯒꯗꯕꯁꯨ ꯋꯥꯠꯂꯤ꯫ ꯂꯥꯟ ꯐꯥꯎꯕ ꯍꯧꯗ꯭ꯔꯤꯉꯩꯁꯤꯗ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯔꯤꯕꯗꯨ ꯂꯥꯟ ꯅꯠꯇꯦ ꯃꯥꯏꯊꯤꯗꯧꯔꯤꯁꯦ, ꯏꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯅꯤ꯫ ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯂꯥꯟꯃꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯌꯥꯝꯅ ꯇꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯇꯨꯅ ꯆꯥꯗ ꯊꯛꯇꯅ ꯑꯌꯥꯝꯕꯅ ꯁꯤꯕ ꯉꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯉꯝꯒꯦ ꯍꯥꯏꯔꯕꯗꯤ ꯁꯅꯥ ꯈꯔꯒ ꯁꯅꯥ ꯁꯥꯕ ꯍꯩꯕ ꯃꯤ ꯈꯔꯒ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯑꯩ ꯁꯅꯥ ꯁꯥꯕ ꯃꯤꯗꯨꯗꯤ ꯄꯤꯕ ꯉꯝꯂꯣꯏ, ꯁꯅꯥꯕꯨꯗꯤ ꯄꯤꯒꯦ꯫ ꯊꯧꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯅꯥ ꯁꯥꯕ ꯃꯤ ꯑꯃꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩ ꯂꯣꯏꯅꯃꯛ ꯇꯜꯂꯤ꯫ ꯁꯅꯥ ꯁꯥꯕ ꯍꯩꯕ ꯃꯤꯗꯨꯁꯨ ꯁꯅꯥ ꯍꯦꯛ ꯁꯥꯎ ꯍꯩꯕꯒ ꯍꯦꯛꯇ ꯇꯨꯝꯂꯒ ꯂꯩꯈꯤ꯫ ꯑꯗꯨꯅ ꯑꯩ ꯁꯅꯥ ꯁꯥꯕ ꯍꯩꯕ ꯃꯤ ꯄꯤꯕ ꯉꯝꯂꯣꯏ꯫ ꯊꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞꯇꯨ ꯂꯝꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯋꯥ ꯑꯃ ꯌꯨꯡꯂꯒ ꯋꯥ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯊꯦꯠꯂꯒ ꯊꯝꯂꯁꯤ꯫ ꯊꯧꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯝꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯋꯥ ꯑꯃ ꯌꯨꯡꯗꯨꯅ ꯋꯥ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯨꯍꯨꯞꯇꯨ ꯊꯦꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯧꯕꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯂꯒ ꯂꯝꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯒ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ꯫ ꯇꯥꯎ ꯇꯥꯎ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯋꯥ ꯑꯃꯈꯛ ꯌꯨꯡꯗꯨꯅ ꯋꯥ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯋꯥ ꯑꯁꯤꯒꯤ ꯃꯈꯣꯡ ꯐꯥꯎꯕꯗꯪ ꯂꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯂꯝ ꯁꯤꯟꯕ ꯊꯨꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯨꯔꯒ ꯋꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯗꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯔꯝꯈꯤ꯫ ꯊꯧꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯁꯤꯟꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨ ꯊꯧꯕꯒꯤ ꯃꯁꯥꯗꯒꯤ ꯈꯔ ꯈꯔ ꯍꯟꯗꯣꯛꯅꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧꯁꯨ ꯂꯦꯞꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯑꯗꯨꯋꯥꯏꯗ ꯄꯩꯔꯒ ꯊꯝꯂꯝꯕ ꯀꯣꯜꯍꯤꯡ ꯀꯥꯔꯕ ꯊꯥꯡꯁꯥꯡꯁꯤꯡꯗꯨ ꯊꯧꯕꯅ ꯃꯌꯥꯝꯗꯨꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯅ ꯃꯌꯥꯝꯗꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯕꯤꯌꯨ ꯃꯌꯥꯝ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯀꯥꯈꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗꯒꯤ ꯆꯤꯡꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗꯨ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯌꯧꯔꯛꯂꯕꯗ ꯂꯝ ꯑꯁꯤꯗ ꯂꯥꯟꯗꯥꯕ ꯂꯥꯛꯂꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯂꯝ ꯑꯁꯤꯒꯤ ꯑꯇꯟꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯗꯨꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯟꯗꯥꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯄꯨꯟꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯑꯇꯟꯕ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯊꯧꯕꯒ ꯅꯤꯡꯊꯧꯒꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯤꯔꯣ, ꯅꯤꯡꯊꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯄꯪꯂꯥꯎꯗ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯊꯧꯕꯒ ꯅꯤꯡꯊꯧꯒꯗꯨ ꯃꯌꯥꯝꯅ ꯂꯥꯎꯁꯤꯟꯅꯔꯛꯂꯤꯕꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩ꯫ ꯑꯗꯨꯒ ꯊꯧꯕꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯊꯧꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯃꯌꯥꯝꯗꯨ ꯊꯧꯕꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ꯫ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯗ ꯃꯐꯝꯗꯨ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯑꯆꯤꯛꯄ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯜꯂꯝꯂꯕꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯝꯒꯅꯤ꯫ ꯊꯕꯛꯁꯨ ꯑꯋꯥꯕ ꯀꯌꯥ ꯁꯨꯍꯜꯂꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯨꯞꯊꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ ꯑꯃꯗꯤ ꯁꯨꯗ ꯅꯣꯝꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝꯗꯨ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯛꯇꯨꯅ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯃꯊꯪ ꯃꯊꯪ ꯆꯠꯅꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒ ꯊꯧꯕꯒꯁꯨ ꯂꯨꯍꯨꯞꯇꯨ ꯋꯥ ꯃꯇꯣꯟꯗꯒꯤ ꯂꯧꯊꯔꯒ ꯅꯤꯡꯊꯧꯅ ꯂꯨꯍꯨꯞꯇꯨ ꯎꯞꯁꯤꯜꯂꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯔꯥꯅꯤ ꯑꯅꯤꯗꯨ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯐꯨꯅ ꯆꯩꯅꯗꯨꯅ ꯈꯠꯅꯔꯝꯃꯤ꯫
ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯕ ꯅꯤꯡꯊꯧꯗꯨ ꯔꯥꯅꯤ ꯑꯅꯤꯒꯤ ꯃꯇꯧ ꯎꯕ ꯃꯇꯝꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯛꯊꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯒꯤ ꯔꯥꯅꯤ ꯑꯅꯤꯁꯤꯅ ꯈꯠꯅꯔꯛꯂꯤꯕꯒꯤ ꯃꯔꯝ ꯍꯧꯔꯛꯐꯝꯁꯤꯕꯨ ꯀꯔꯤꯗꯒꯤꯅꯣ? ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, ꯈꯠꯅꯕꯒꯤ ꯍꯧꯔꯛꯐꯝ ꯂꯩꯇꯦ, ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯔꯝ ꯈꯪꯗꯦ꯫ ꯑꯩꯒꯤ ꯔꯥꯅꯤ ꯑꯍꯜꯁꯤ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯑꯩꯅ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯔꯥꯅꯤ ꯑꯍꯜꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯣꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯔꯝ ꯂꯩꯇ꯭ꯔꯁꯨ ꯍꯦꯛ ꯎꯅꯕꯒ ꯄꯪꯈꯠꯇ ꯈꯠꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯧꯕꯅ ꯃꯨꯟꯅ ꯇꯥꯔꯒ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯍꯦꯟꯕ ꯄꯣꯠ ꯄꯥꯝꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛꯅꯤ꯫ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯅꯤꯃꯛꯇꯨꯒꯤ ꯏꯆꯝ ꯆꯝꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯃꯩꯊꯛꯇ ꯉꯧꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯕꯗꯤ ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯀꯨꯟꯕꯒꯨꯝꯕꯅꯤ꯫ ꯔꯥꯅꯤꯁꯤꯡꯁꯤꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯃꯟꯈ꯭ꯔꯦ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯔꯥꯅꯤ ꯑꯅꯤꯃꯛ ꯃꯔꯨ ꯀꯣꯛꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯝꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯔꯥꯅꯤꯁꯤꯡꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯍꯧꯔꯛꯐꯝꯗꯤ ꯏꯅꯤꯡꯊꯧ ꯅꯍꯥꯛꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛꯇꯤ ꯏꯅꯤꯡꯊꯧ ꯏꯁꯥꯅ ꯑꯗꯨꯝ ꯌꯥꯖꯔꯣ꯫ ꯅꯤꯡꯊꯧꯅ ꯃꯨꯟꯅ ꯈꯜꯂꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯆꯩꯔꯥꯛꯇꯤ ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯒꯨꯟ ꯑꯃꯠꯇꯁꯨ ꯆꯦꯟꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯃꯔꯨ ꯀꯣꯛꯂꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥ ꯂꯩꯇꯦ꯫ ꯈꯝꯕꯟ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯅꯤ꯫ ꯑꯩꯍꯥꯛꯅ ꯐꯝ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯏꯗꯅꯃꯛ ꯈꯠꯅꯕꯁꯦ ꯂꯦꯞꯈ꯭ꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯨꯍꯨꯞꯇꯨ ꯂꯧꯊꯣꯛꯂꯒ ꯊꯧꯕꯗ ꯎꯞꯄꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯅꯨꯄꯤ ꯔꯥꯅꯤ ꯑꯣꯏꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝ ꯁꯥꯔꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯥꯅ ꯍꯩꯖꯕ ꯊꯕꯛ ꯁꯨꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯝꯕꯣꯏꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯁꯨꯔꯕꯗ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯧꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯂꯝꯕꯣꯏꯕ ꯅꯨꯄꯥꯗꯨ ꯄꯨꯝꯉꯛ ꯍꯦꯛ ꯉꯛꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯊꯧꯕꯅ ꯁꯃꯁ꯭ꯌꯥ ꯄꯨꯝꯕꯒꯤ ꯄꯥꯝꯕꯩ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯕꯁꯤ ꯂꯝꯕꯣꯏꯕꯅ ꯈꯪꯂꯝꯃꯤ꯫ ꯂꯝꯕꯣꯏꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯧꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯁꯦꯡꯕ ꯂꯥꯏꯅꯤꯡꯕ ꯍꯥꯏꯕꯁꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯕꯗꯨ ꯅꯠꯇꯦ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯥꯟꯇꯤ ꯇꯥꯟꯕ ꯑꯃꯗꯤ ꯁꯃꯁ꯭ꯌꯥ ꯃꯌꯥꯝꯒꯤ ꯄꯥꯝꯕꯩꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯈꯟꯕꯗꯨꯅꯤ꯫ ꯑꯩꯍꯥꯛꯅ ꯂꯥꯏꯅꯤꯡ ꯆꯦꯠꯇꯕꯅ ꯃꯃꯥꯡꯗ ꯏꯅꯤꯡꯊꯧꯗ ꯋꯥꯍꯩ ꯈꯔ ꯀꯟꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯔꯝꯃꯦ꯫ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯒꯤ ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯃꯄꯨꯡ ꯐꯥꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯅꯤꯡꯊꯧꯅ ꯇꯝꯕꯤꯔꯦ꯫ ꯐꯅ ꯍꯩꯇ꯭ꯔꯕꯣꯏ ꯈꯜꯂꯤꯕ ꯃꯤꯗꯨꯁꯨ ꯃꯌꯥꯝꯅ ꯈꯪꯗꯕ ꯂꯧꯁꯤꯡ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ꯫ ꯏꯅꯤꯡꯊꯧꯅ ꯄꯔꯥꯁꯤ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯍꯥꯏꯅ ꯊꯧꯕꯗ ꯂꯥꯏꯅꯤꯡꯕ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯊꯧꯖꯥꯜ ꯄꯤꯔꯝꯗꯨꯅ ꯂꯝꯕꯣꯏꯕꯗꯨ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯁꯨ ꯅꯤꯡꯊꯤꯅ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫